ꯈꯣꯡꯁꯥꯟꯕ 3:13ꯗ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯃꯣꯖꯦꯁꯀꯤ ꯋꯥꯍꯪ ꯑꯗꯨ ꯏꯁ꯭ꯋꯔꯅ ꯀꯔꯝꯅ ꯈꯨꯝꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤ꯫ ꯈꯣꯡꯁꯥꯟꯕ 3:18ꯗ ꯃꯣꯖꯦꯁꯅ ꯍꯥꯏꯔꯤ, ꯌꯦꯡꯉꯨ, ꯑꯩꯅ ꯏꯖꯔꯦꯜ ꯃꯆꯥꯁꯤꯡꯗ ꯆꯠꯇꯨꯅ ꯅꯈꯣꯏꯒꯤ ꯅꯄꯥꯅꯄꯨꯁꯤꯡꯒꯤ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯅꯈꯣꯏꯒꯤ ꯅꯐꯝꯗ ꯊꯥꯔꯛꯄꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯂꯕꯗꯤ ꯑꯩꯅ ꯃꯈꯣꯏꯗ ꯀꯔꯤ ꯈꯨꯝꯒꯅꯤ? ꯑꯗꯨꯗ ꯏꯁ꯭ꯋꯔꯅ ꯃꯣꯖꯦꯁꯇ ꯍꯥꯏꯈꯤ, ꯑꯩꯗꯤ ꯑꯣꯏꯔꯤꯕ ꯑꯩ ꯑꯗꯨꯅꯤ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤ ꯑꯃꯠꯇ ꯈꯪꯗꯦ꯫ ꯏꯁ꯭ꯋꯔꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯑꯗꯨꯗ ꯃꯍꯥꯛ ꯍꯔꯥꯎꯔꯤꯕ꯭ꯔꯥ ꯈꯪꯗꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛ ꯀꯔꯤ ꯑꯃꯠꯇ ꯈꯪꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯏꯁ꯭ꯋꯔꯒꯤ ꯈꯣꯟꯖꯦꯜꯒ ꯇꯥꯕꯁꯤ ꯀꯌꯥꯃꯨꯛ ꯅꯨꯡꯉꯥꯏꯔꯝꯒꯅꯤ? ꯍꯣꯏ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯑꯆꯥꯕ ꯃꯇꯝꯗ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯏꯁ꯭ꯋꯔꯅ ꯊꯕꯛ ꯇꯧꯕꯤꯒꯅꯤ꯫ ꯃꯤ ꯑꯇꯣꯞꯄ 10 ꯑꯁꯤꯒꯨꯝꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯑꯩꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯌꯥꯝꯅ ꯍꯔꯥꯎꯔꯕꯁꯨ ꯑꯩ ꯒ꯭ꯌꯥꯟꯗꯤ ꯑꯃꯠꯇ ꯇꯥꯗꯦ꯫ ꯑꯆꯥꯕ ꯃꯇꯝ ꯍꯥꯏꯔꯤꯕꯁꯤꯅ ꯀꯔꯤꯅꯣ? ꯃꯁꯤꯗꯤ ꯏꯁ꯭ꯋꯔꯅ ꯁꯦꯝ ꯁꯥꯔꯕ ꯃꯇꯝ ꯑꯗꯨꯕꯨꯅꯤ꯫ ꯑꯈꯟꯅꯕ ꯃꯇꯝ ꯍꯥꯏꯔꯤꯕꯁꯤꯅ ꯀꯔꯤꯅꯣ? ꯃꯁꯤꯁꯨ ꯏꯁ꯭ꯋꯔꯅ ꯁꯦꯝ ꯁꯥꯔꯕ ꯃꯇꯝ ꯑꯗꯨꯕꯨꯅꯤ꯫ ꯃꯁꯤ ꯀꯔꯝꯕ ꯋꯥꯍꯟꯊꯣꯛꯅꯣ? ꯑꯩꯗꯤ ꯑꯩꯅꯤ, ꯑꯩꯅ ꯇꯧꯅꯤꯡꯕ ꯑꯗꯨ ꯑꯩ ꯇꯧꯒꯅꯤ, ꯑꯩꯅ ꯊꯥꯔꯛꯄꯅꯤ ꯍꯥꯏꯅ ꯃꯈꯣꯏꯗ ꯍꯥꯏꯌꯨ꯫ ꯔꯣꯃꯤꯌꯥ 9, ꯏꯁ꯭ꯋꯔꯗꯤ ꯑꯉꯛꯄ ꯄꯥꯡꯒꯜꯂꯕ ꯏꯁ꯭ꯋꯔꯅꯤ꯫ ꯑꯩꯈꯣꯏꯅ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯕꯒꯤ ꯃꯍꯨꯠꯇ ꯑꯩꯅ ꯅꯪꯕꯨ ꯊꯥꯖꯩ ꯍꯥꯏꯕꯁꯤꯅꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗꯒꯤ ꯇꯥꯅꯤꯡꯂꯤꯕ ꯑꯁꯤ꯫ ꯏꯁ꯭ꯋꯔꯗ ꯍꯪꯒꯠꯅ ꯈꯨꯝꯒꯗꯕ ꯃꯤꯑꯣꯏ ꯅꯪ ꯀꯅꯥꯅꯣ? ꯄꯣꯠꯁꯛ ꯑꯃꯅ ꯑꯗꯨꯕꯨ ꯁꯥꯕꯤꯔꯤꯕ ꯃꯄꯨ ꯑꯗꯨꯗ ꯑꯩꯕꯨ ꯑꯁꯨꯝꯅ ꯀꯔꯤꯒꯤꯗꯃꯛ ꯁꯥꯕꯤꯔꯤꯕꯅꯣ ꯍꯥꯏꯅ ꯍꯥꯏꯕ ꯌꯥꯒꯗ꯭ꯔꯅꯦ? ꯀꯔꯤꯒꯤꯗꯃꯛ ꯑꯩꯒꯤ ꯈ꯭ꯋꯥꯡ ꯑꯁꯤ ꯆꯥꯎꯔꯤꯕꯅꯣ? ꯀꯔꯤꯒꯤꯗꯃꯛ ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯆꯥꯎꯔꯤꯕꯅꯣ? ꯀꯔꯤꯒꯤ ꯑꯩ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯂꯤꯕꯅꯣ? ꯀꯔꯤꯒꯤ ꯑꯩ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯤꯛꯂꯤꯕꯅꯣ? ꯑꯩꯒꯤ ꯈꯣꯡ ꯑꯁꯤꯅ ꯀꯔꯤꯒꯤꯗꯃꯛ ꯆꯥꯎꯔꯤꯕꯅꯣ? ꯑꯩ ꯏꯁꯩ ꯁꯛꯄ ꯀꯔꯤꯒꯤ ꯍꯩꯇ꯭ꯔꯤꯕꯅꯣ? ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗꯕ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯗ ꯂꯩ꯫ ꯏꯁ꯭ꯋꯔꯅ ꯄꯣꯠ-ꯆꯩ ꯃꯊꯪ ꯌꯦꯟꯕꯗ ꯑꯩꯅ ꯂꯦꯞꯂꯨꯔꯤꯕ ꯂꯥꯏꯟ ꯑꯗꯨ ꯑꯔꯥꯟꯕ ꯂꯥꯏꯟ ꯑꯣꯏꯔꯝꯂꯦ ꯍꯥꯏꯅ ꯅꯈꯣꯏ ꯀꯅꯥ ꯈꯟꯕꯒꯦ? ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯒꯤ ꯄꯨꯛꯅꯨꯡꯗ ꯂꯩꯔꯤꯉꯩꯗꯒꯤ ꯏꯁ꯭ꯋꯔꯒꯤ ꯃꯈꯨꯠꯃꯛꯅ ꯑꯩꯈꯣꯏꯕꯨ ꯁꯦꯝꯕꯤꯈ꯭ꯔꯕꯅꯤ꯫ ꯅꯉꯣꯟꯗ ꯑꯁꯣꯏꯕꯗꯒꯤ ꯑꯣꯏꯈꯤꯕ ꯀꯔꯤ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯅꯉꯣꯟꯗ ꯏꯁ꯭ꯋꯔꯅ ꯄꯦꯟꯗꯕ ꯀꯔꯤ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯑꯃꯦꯟ꯫ ꯃꯤ ꯑꯇꯣꯞꯄ ꯑꯃ ꯃꯥꯟꯗꯦ ꯍꯥꯏꯅ ꯅꯪ ꯁꯣꯏꯔꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ꯫ ꯑꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯝꯅ ꯀꯔꯤꯒꯤꯗꯃꯛ ꯁꯦꯝꯕꯤꯔꯛꯂꯤꯕꯅꯣ? ꯃꯤ ꯑꯇꯣꯞꯄꯁꯤꯡꯒꯨꯝꯅ ꯑꯩ ꯃꯥꯟꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯥꯏꯕ ꯇꯣꯛꯂꯣ꯫ ꯗꯦꯕꯄꯨ ꯌꯦꯡꯂꯒ ꯑꯩꯅ ꯈꯜꯂꯤ, ꯑꯣ ꯏꯁ꯭ꯋꯔ, ꯂꯥꯡꯇꯛꯅꯕ ꯈꯨꯗꯤꯡꯃꯛ ꯂꯪꯊꯣꯛꯄ ꯉꯝꯕ ꯃꯍꯥꯛꯁꯨ ꯑꯩꯅ ꯍꯣꯡꯍꯟꯕ ꯉꯝꯕ꯭ꯔꯥ? ꯉꯝꯂꯣꯏ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯍꯤꯔꯝ ꯈꯨꯗꯤꯡꯒꯤꯗꯃꯛ ꯂꯥꯡꯇꯛꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯗꯦꯕꯇꯤ ꯑꯉꯥꯡꯁꯤꯡꯒ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯀꯩꯊꯦꯜ ꯀꯥꯕꯗꯁꯨ ꯑꯉꯥꯡꯁꯤꯡꯒ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯔꯒ ꯀꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯀꯔꯤ ꯂꯩꯒꯗꯕꯒꯦ ꯈꯟꯕꯗ ꯀꯣꯛ ꯉꯥꯎꯔꯦ꯫ ꯃꯍꯥꯛꯀꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯊꯣꯛꯄ ꯍꯩꯕ ꯃꯒꯨꯟ ꯑꯗꯨ ꯑꯩ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯥꯁꯇꯔꯒꯤ ꯅꯨꯄꯤ ꯑꯗꯨꯒꯨꯝꯅ ꯑꯩ ꯌꯥꯝꯅ ꯑꯣꯏꯅꯤꯡꯂꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯃꯤꯅꯨꯡꯁꯤ ꯌꯥꯝꯅ ꯆꯥꯎꯏ꯫ ꯑꯣ ꯃꯉꯣꯟꯗꯗꯤ ꯅꯠꯇꯦ, ꯃꯁꯤ ꯃꯉꯣꯟꯗꯗꯤ ꯑꯩꯅ ꯇꯧꯏ ꯍꯥꯏꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯍꯥꯛꯇꯤ ꯐꯖꯅ ꯐꯝꯗꯨꯅ ꯃꯤꯅ ꯍꯥꯏꯕꯁꯤꯡ ꯑꯗꯨ ꯇꯥꯔꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯌꯨ ꯍꯥꯏꯅ ꯍꯥꯏꯕ ꯉꯝꯃꯤ꯫ ꯃꯈꯣꯏꯒ ꯀꯌꯥꯝ ꯀꯞꯃꯤꯟꯅꯩ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ, ꯒ꯭ꯌꯥꯟ ꯇꯥꯕꯤꯕ꯭ꯔꯥ? ꯅꯪꯁꯨ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯒꯨꯝꯅ ꯑꯣꯏꯅꯤꯡꯕ ꯌꯥꯎꯈ꯭ꯔꯕ꯭ꯔꯅꯦ? ꯑꯩꯗꯤ ꯑꯩꯒꯤ ꯌꯨꯝꯂꯣꯟꯅꯕ ꯌꯥꯝꯅ ꯍꯩꯁꯤꯡꯕꯤ ꯑꯗꯨ ꯌꯥꯝꯅ ꯑꯣꯏꯅꯤꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯩꯇꯕ ꯂꯩꯇꯦ꯫ ꯃꯍꯥꯛꯇꯤ ꯐꯤꯁꯨ ꯇꯨꯅꯤ, ꯏꯪꯈꯣꯜꯁꯨ ꯀꯣꯏ, ꯅꯥꯄꯤꯁꯨ ꯐꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯥꯄꯤ ꯐꯥꯎꯕ ꯐꯥꯟꯕ ꯉꯝꯗꯦ꯫ ꯗꯦꯕꯀꯤ ꯈꯣꯡꯒ꯭ꯔꯥꯎ ꯑꯇꯦꯟꯕ ꯑꯃ ꯑꯩꯅ ꯇꯨꯕꯤꯕ ꯃꯇꯝꯗ ꯄꯣꯀꯦꯠ ꯑꯗꯨꯅ ꯈꯣꯡꯒ꯭ꯔꯥꯎ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯆꯣꯟꯊꯈꯤ꯫ ꯈꯣꯡꯒ꯭ꯔꯥꯎ ꯑꯗꯨꯅ ꯑꯁ꯭ꯋꯥꯏꯗ ꯑꯗꯨꯒ ꯄꯣꯀꯦꯠ ꯑꯗꯨꯅ ꯑꯁ꯭ꯋꯥꯏꯗ ꯂꯩ꯫
ꯗꯦꯕꯇ ꯑꯩꯅ ꯂꯩꯕꯥꯛ ꯈꯔ ꯇꯧꯍꯜꯂꯒ ꯑꯩꯅ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯈꯔ ꯊꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯉꯥꯜꯂꯛꯄꯗ ꯌꯦꯡꯂꯨꯕꯗ ꯇꯤꯟꯅ ꯈꯥꯃꯦꯟꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯥꯊꯣꯛꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯈꯣꯏ ꯍꯦꯛꯀꯗꯕꯅꯤ, ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯇꯤꯟꯅ ꯆꯥꯊꯣꯛꯂꯝꯃꯤ꯫ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯤꯡ ꯑꯁꯤ ꯑꯩ ꯁꯨꯛꯊꯥ ꯊꯥꯔꯔꯣꯏ꯫ ꯑꯩ ꯍꯤꯡꯒꯣꯟꯒ ꯑꯃꯠꯇ ꯀꯣꯏꯖꯔꯔꯣꯏ꯫ ꯑꯩꯗꯤ ꯑꯐꯕ ꯋꯥ ꯄꯥꯎ ꯁꯟꯗꯣꯛꯇꯨꯅ ꯂꯥꯏ ꯐꯠꯇꯕ ꯇꯥꯟꯊꯣꯛꯅꯕ ꯏꯁ꯭ꯋꯔꯅ ꯀꯧꯕꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯌꯥꯝꯒꯤ ꯏꯆꯝ ꯆꯝꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯅꯅꯕ ꯍꯣꯠꯅꯔꯨꯕꯅꯤ꯫ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜ ꯑꯃꯒ ꯄꯥꯜꯂꯗꯅ, ꯃꯤꯅꯨꯡꯁꯤꯒ ꯂꯩꯔꯗꯅ, ꯑꯗꯨꯒ ꯍꯤꯡꯒꯣꯟ ꯀꯣꯏꯗꯨꯅ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒ ꯊꯥꯔꯗꯅ꯫ ꯑꯗꯨꯅ ꯑꯩ ꯑꯁꯨꯝꯅ ꯀꯔꯤꯒꯤꯗꯃꯛ ꯁꯦꯝꯕꯤꯔꯛꯂꯤꯕꯅꯣ ꯍꯥꯏꯅ ꯏꯁ꯭ꯋꯔꯗ ꯑꯩꯅ ꯍꯪꯖꯕ ꯇꯣꯛꯆꯔꯦ꯫ ꯑꯗꯨꯒ ꯑꯩꯅ ꯑꯣꯏꯔꯤꯕ ꯑꯁꯤꯗ ꯑꯩ ꯑꯗꯨꯝ ꯄꯦꯟꯖꯔꯦ꯫ ꯅꯪꯁꯨ ꯑꯁꯨꯝꯅ ꯇꯧꯒꯗꯕꯅꯤ꯫ ꯑꯩꯒꯤ ꯌꯨꯝꯂꯣꯟꯅꯕꯗ ꯍꯧꯔꯤꯕ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯤꯡ ꯑꯗꯨꯗꯤ ꯇꯤꯟꯅ ꯆꯥꯗꯦ꯫ ꯃꯁꯤꯗꯅꯤ ꯑꯩꯅ ꯁꯥꯎꯅꯤꯡꯂꯤꯕꯁꯤ꯫ ꯌꯥꯝꯅ ꯊꯥꯖꯕ ꯀꯟꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯤꯡꯒꯤ ꯃꯊꯛꯇ ꯑꯩꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯔꯝꯃꯤ꯫ ꯏꯁ꯭ꯋꯔꯗ ꯑꯩꯅ ꯍꯥꯏꯔꯝꯃꯤ, ꯑꯇꯣꯞꯄꯒꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯑꯗꯨ ꯇꯤꯟꯅ ꯆꯥꯗ꯭ꯔꯒ ꯑꯩꯒꯤꯅ ꯀꯔꯤꯒꯤ ꯇꯤꯟꯅ ꯆꯥꯔꯤꯕꯅꯣ? ꯏꯁ꯭ꯋꯔꯅ ꯈꯨꯝꯂꯛꯈꯤ, ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯊꯥꯎ ꯍꯥꯏꯅ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯈꯤꯗꯦꯅ? ꯑꯗꯨꯅ ꯅꯪꯒꯤ ꯈꯥꯃꯦꯟꯁꯤꯡ ꯑꯗꯨ ꯑꯩꯅ ꯉꯥꯛꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯕ ꯂꯩꯇꯦ꯫ ꯃꯍꯥꯛꯁꯨ ꯑꯗꯨꯝ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯊꯥꯖꯁꯅꯨ, ꯑꯗꯨꯒ ꯅꯪꯁꯨ ꯑꯩꯅ ꯇꯧ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯇꯧ, ꯑꯗꯨꯒ ꯑꯇꯣꯞꯄꯒ ꯅꯪꯒ ꯃꯥꯟꯅꯗ꯭ꯔꯦ ꯍꯥꯏꯅ ꯀꯔꯤꯒꯤ ꯂꯥꯡꯇꯛꯅꯔꯨꯔꯤꯕꯅꯣ? ꯏꯁ꯭ꯋꯔꯕꯨ ꯊꯥꯒꯠꯄꯤꯌꯨ꯫ ꯏꯁ꯭ꯋꯔꯗꯤ ꯌꯥꯝꯅ ꯃꯈꯜ ꯃꯊꯦꯜ ꯑꯣꯏꯕꯅꯤ ꯍꯥꯏꯕꯁꯤꯗ ꯑꯩꯗꯤ ꯍꯔꯥꯎꯖꯩ꯫ ꯄꯗ 10 ꯑꯗꯨꯕꯨ ꯑꯃꯔꯣꯝꯗ ꯍꯦ ꯃꯤꯑꯣꯏꯕ, ꯏꯁ꯭ꯋꯔꯒꯤ ꯃꯥꯌꯣꯛꯇ ꯈꯨꯝꯒꯗꯕ ꯅꯍꯥꯛ ꯀꯅꯥꯅꯣ? ꯁꯥꯈ꯭ꯔꯕ ꯄꯣꯠ ꯑꯗꯨꯅ ꯁꯥꯕꯤꯔꯤꯕ ꯃꯉꯣꯟꯗ ꯅꯍꯥꯛꯅ ꯑꯩꯕꯨ ꯀꯔꯤꯒꯤ ꯑꯁꯨꯝꯅ ꯁꯥꯔꯤꯕꯅꯣ ꯍꯥꯏꯅ ꯍꯥꯏꯒꯗ꯭ꯔꯅꯤ? ꯈꯨꯗꯝ ꯑꯃ ꯎꯠꯀꯦ꯫ ꯃꯁꯤꯗ ꯒ꯭ꯂꯥꯁ 2 ꯂꯩꯔꯦ꯫ ꯒ꯭ꯂꯥꯁꯁꯤꯡ ꯑꯁꯤ ꯑꯩꯒꯤꯅꯤ꯫ ꯑꯃꯅ ꯏꯁꯤꯡ ꯌꯥꯎꯔꯦ, ꯑꯗꯨꯒ ꯑꯃꯅ ꯑꯍꯥꯡꯕꯅꯤ꯫ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ꯫ ꯑꯇꯣꯞꯄ ꯒ꯭ꯂꯥꯁ ꯑꯁꯤꯒꯨꯝꯅ ꯑꯩꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯞꯄꯨ ꯍꯥꯏꯅ ꯑꯍꯥꯡꯕ ꯒ꯭ꯂꯥꯁ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯂꯕꯗꯤ ꯀꯔꯤ ꯑꯣꯏꯒꯗꯒꯦ? ꯅꯪꯗꯤ ꯑꯩꯒꯤ ꯒ꯭ꯂꯥꯁꯅꯤ, ꯑꯗꯨꯒ ꯅꯪꯗꯤ ꯅꯪꯅ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯗꯨꯗ ꯑꯗꯨꯝ ꯄꯦꯟꯊꯣꯛꯂꯒ ꯂꯩꯒꯗꯕꯅꯤ, ꯑꯗꯨꯒ ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯞꯅꯤꯡꯕ ꯃꯇꯝꯗ ꯑꯩꯅ ꯑꯗꯨꯝ ꯍꯥꯞꯀꯅꯤ꯫ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗꯗꯤ ꯇꯨꯃꯤꯟꯅ ꯂꯩꯌꯨ꯫ ꯃꯁꯤꯒꯤ ꯃꯦꯁꯦꯖ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯇꯥꯕ ꯃꯊꯧ ꯇꯥꯏ꯫ ꯑꯇꯣꯞꯄꯁꯤꯡꯒ ꯆꯥꯡꯗꯝꯅꯕ ꯇꯣꯛꯎ, ꯑꯗꯨꯒ ꯅꯪꯅ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯗꯨꯗ ꯑꯗꯨꯝ ꯄꯦꯟꯊꯣꯛꯂꯒ ꯂꯩꯌꯨ꯫ ꯏꯁ꯭ꯋꯔ ꯀꯔꯤꯒꯤꯗꯃꯛ ꯃꯈꯣꯏꯕꯨ ꯁꯤꯖꯤꯟꯅꯔꯤꯕꯅꯣ? ꯑꯉꯛ-ꯑꯉꯛꯄ ꯃꯤ ꯀꯌꯥ ꯑꯃ ꯏꯁ꯭ꯋꯔꯅ ꯁꯤꯖꯤꯟꯅꯕꯤ, ꯍꯥꯏꯔꯤꯁꯤ ꯑꯩꯁꯨꯅꯤ꯫ ꯃꯃꯥꯡꯒꯤ ꯍꯞꯇꯥꯗ ꯑꯩ ꯏꯁ꯭ꯋꯔꯒ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯩꯅ ꯍꯥꯏꯔꯝꯃꯤ, ꯐꯔꯦ ꯏꯁ꯭ꯋꯔ, ꯑꯩ ꯀꯔꯝꯅ ꯍꯧꯔꯛꯄꯒꯦ ꯑꯩ ꯈꯪꯏ꯫ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯇꯧꯕ ꯉꯝꯂꯝꯂꯣꯏ꯫ ꯑꯩ ꯈꯪꯏ ꯑꯩ ꯃꯁꯤꯒꯤꯗꯃꯛ ꯃꯇꯤꯛ ꯆꯥꯗꯦ꯫ ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅ ꯀꯔꯤꯒꯨꯝꯕ ꯑꯃꯕꯨ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯅ ꯊꯥꯎ ꯅꯣꯏꯈ꯭ꯔꯕꯗꯤ ꯃꯍꯥꯛꯅ ꯃꯗꯨ ꯁꯤꯖꯤꯟꯅꯒꯅꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤ ꯊꯧꯖꯥꯜ ꯂꯩꯒꯅꯤ, ꯑꯗꯨꯒ ꯃꯤꯁꯤꯡꯅ ꯃꯗꯨ ꯄꯥꯝꯅꯒꯅꯤ꯫ ꯃꯗꯨ ꯏꯁ꯭ꯋꯔꯗ ꯑꯩꯅ ꯍꯥꯏꯔꯝꯃꯤ, ꯐꯔꯦ ꯏꯁ꯭ꯋꯔ, ꯑꯩꯕꯨ ꯀꯔꯤꯒꯤꯗꯃꯛ ꯅꯪꯅ ꯈꯜꯂꯤꯕꯅꯣ? ꯍꯥꯟꯅꯗꯒꯤ ꯃꯗꯨ ꯁꯦꯝ ꯁꯥꯔꯒ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯏꯅ ꯑꯩꯒꯤ ꯊꯋꯥꯏꯗ ꯇꯥꯖꯈꯤ꯫ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩ ꯀꯔꯤ ꯑꯃꯠꯇ ꯈꯪꯗꯦ꯫ ꯀꯔꯤꯒꯤꯅꯣ? ꯃꯔꯝꯗꯤ ꯍꯥꯟꯅꯗꯒꯤ ꯃꯗꯨ ꯁꯦꯝ ꯁꯥꯔꯒ ꯂꯩꯈ꯭ꯔꯕꯅꯤ꯫ ꯏꯁ꯭ꯋꯔꯗꯤ ꯑꯐꯕꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯀ ꯌꯥꯅꯕꯅ ꯍꯦꯟꯅ ꯐꯩ꯫ 1 ꯀꯣꯔꯤꯟꯊꯤꯌꯥ 1ꯗ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯦꯡꯅꯔꯛꯄ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯃꯁꯤꯗ ꯌꯥꯎꯔꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯩ, ꯑꯗꯨꯒ ꯅꯈꯣꯏꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ
ꯒ꯭ꯌꯥꯟ ꯇꯥꯗꯕ ꯃꯔꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤ, ꯑꯗꯨꯕꯨ ꯉꯁꯤ ꯅꯨꯃꯤꯗꯥꯡꯗ ꯅꯈꯣꯏꯅ ꯏꯁ꯭ꯋꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯆꯔꯤ, ꯃꯗꯨꯃꯛꯄꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯈꯣꯏꯗ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯀꯔꯤꯒꯤꯗꯃꯛ ꯊꯣꯛꯂꯤꯕꯅꯣ, ꯑꯗꯨꯒ ꯃꯗꯨꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯅꯈꯣꯏꯗ ꯊꯣꯛꯐꯝ ꯊꯣꯛꯇꯦ ꯍꯥꯏꯅ ꯆꯃꯝꯅꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯃꯦꯁꯦꯖ ꯑꯁꯤ ꯏꯁ꯭ꯋꯔꯅ ꯁꯤꯖꯤꯟꯅꯕꯤꯗꯨꯅ ꯅꯪꯒꯤ ꯆꯃꯝꯅꯕ ꯑꯗꯨ ꯀꯣꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯑꯩꯅ ꯏꯁ꯭ꯋꯔꯗ ꯊꯥꯖꯔꯤ꯫ ꯃꯁꯤꯗ ꯂꯩꯔꯤꯕ ꯅꯈꯣꯏ ꯈꯛꯇ ꯅꯠꯇꯅ ꯇꯤꯚꯤꯗ ꯌꯦꯡꯂꯤꯕ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯂꯤꯁꯤꯡ ꯀꯌꯥꯗꯁꯨ ꯆꯃꯝꯅꯕꯁꯤꯡ ꯑꯗꯨ ꯀꯣꯛꯄ ꯑꯣꯏꯁꯅꯨ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕ ꯑꯃ ꯂꯩ꯫ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯂꯥꯏ ꯐꯠꯇꯕ ꯂꯩꯔꯤ, ꯑꯗꯨꯒ ꯄꯥꯞꯁꯨ ꯃꯍꯥꯛꯀꯤ ꯃꯊꯧ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯊꯧꯗꯣꯛ ꯀꯌꯥ ꯑꯃꯁꯨ ꯊꯣꯛꯅꯔꯤ, ꯑꯗꯨꯒ ꯃꯔꯛ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯃꯗꯨ ꯊꯦꯡꯅꯔꯨꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯏꯁ꯭ꯋꯔ ꯊꯥꯖꯔꯨꯔꯒꯗꯤ ꯅꯪꯒꯤ ꯑꯋꯥꯕꯗꯨꯗꯒꯤ ꯅꯨꯡꯉꯥꯏꯕ ꯁꯔꯨꯛ ꯑꯅꯤ ꯅꯪꯅ ꯐꯪꯖꯒꯅꯤ, ꯑꯗꯨꯒ ꯅꯪꯕꯨ ꯆꯤꯡꯈꯠꯄꯤꯗꯨꯅ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯐꯒꯠꯄꯤꯍꯟꯒꯅꯤ꯫ ꯖꯣꯕ ꯑꯗꯨ ꯑꯋꯥꯕ ꯀꯌꯥ ꯅꯪꯈꯤ, ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯃꯀꯩ ꯏꯃꯨꯡ ꯃꯅꯨꯡ ꯇꯨꯝꯈꯤ, ꯃꯍꯥꯛ ꯅꯥꯈꯤ, ꯃꯍꯥꯛꯀꯤ ꯁꯦꯜ ꯁꯥ ꯁꯟ ꯄꯨꯝꯅꯃꯛ ꯃꯥꯡꯈꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯃꯍꯥꯛꯀꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯙꯔꯃ ꯆꯦꯟꯕ ꯃꯤꯁꯛꯅꯤ ꯍꯥꯏꯅ ꯕꯥꯏꯕꯜꯅ ꯍꯥꯏ꯫ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯍꯥꯛꯅ ꯊꯦꯡꯅꯔꯤꯕ ꯑꯗꯨ ꯃꯔꯝ ꯆꯥꯗꯦ, ꯑꯗꯨꯕꯨ ꯑꯔꯣꯏꯕꯗꯗꯤ ꯃꯌꯥꯝ ꯑꯃꯨꯛꯇ ꯍꯥꯏꯁꯤ, ꯑꯔꯣꯏꯕꯗꯗꯤ ꯏꯁ꯭ꯋꯔꯗ ꯑꯗꯨꯝ ꯌꯥꯅꯖꯔꯒ ꯂꯩꯖꯕ ꯖꯣꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯑꯋꯥꯕꯁꯤꯡ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯅꯤ ꯊꯣꯛꯄ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯐꯪꯈꯤ꯫ ꯊꯥꯒꯠ ꯏꯁꯩ 38ꯇ ꯐꯠꯇꯕꯁꯤꯡꯅ ꯆꯥꯎꯈꯠꯄꯗ ꯑꯩꯈꯣꯏꯅ ꯃꯤꯄꯥꯏꯔꯣꯏꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤ, ꯃꯔꯝꯗꯤ ꯑꯔꯣꯏꯕꯗꯗꯤ ꯍꯥꯏꯃꯤꯟꯅꯁꯤ, ꯑꯔꯣꯏꯕꯗꯗꯤ ꯅꯣꯜꯂꯨꯛꯄꯁꯤꯡꯅ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯐꯪꯖꯒꯅꯤ꯫ ꯑꯐꯕ ꯎꯒꯗꯕ ꯅꯨꯃꯤꯠ ꯑꯗꯨ ꯂꯥꯛꯂꯤ꯫ ꯉꯁꯤꯒꯤ ꯁꯔꯚꯤꯁ ꯑꯁꯤ ꯂꯣꯏꯔꯛꯄꯗ ꯃꯌꯥꯝꯒꯤ ꯄ꯭ꯔꯥꯔꯊꯅꯥꯁꯨ ꯇꯧꯒꯅꯤ, ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯕꯨ ꯂꯧꯁꯤꯟꯃꯤꯟꯅꯕ ꯑꯃꯁꯨꯡ ꯏꯁ꯭ꯋꯔꯗ ꯄꯨꯟꯁꯤ ꯁꯤꯟꯅꯖꯅꯤꯡꯕꯁꯤꯡꯒꯤꯗꯃꯛꯇꯁꯨ ꯍꯥꯏꯖꯒꯅꯤ꯫ ꯑꯗꯨꯒ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯃꯁꯤꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯏꯁ꯭ꯋꯔꯅ ꯁꯤꯖꯤꯟꯅꯕꯤꯗꯨꯅ ꯅꯈꯣꯏꯒꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯗꯨꯅ ꯅꯈꯣꯏꯅ ꯍꯥꯏꯖꯒꯅꯤ ꯃꯗꯨꯗꯤ ꯑꯩꯒꯤ ꯋꯥꯍꯪꯁꯤꯡꯗꯒꯤ ꯏꯁ꯭ꯋꯔꯅ ꯍꯦꯟꯅ ꯆꯥꯎꯕ ꯍꯦꯜꯂꯤ, ꯑꯗꯨꯅ ꯑꯩ ꯏꯁ꯭ꯋꯔꯗꯅ ꯍꯦꯟꯅ ꯊꯥꯖꯔꯒꯅꯤ꯫ ꯃꯍꯥꯛꯅ ꯇꯧꯕ ꯉꯝꯗꯕ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯦ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯋꯥꯍꯪ ꯑꯁꯤ ꯍꯪꯕ ꯏꯀꯥꯏꯕ ꯐꯤꯚꯝ ꯑꯗꯨ ꯌꯧꯅ ꯑꯩꯈꯣꯏ ꯂꯩꯒꯗꯕꯅꯤ꯫ ꯃꯍꯥꯛꯇꯤ ꯏꯁ꯭ꯋꯔꯅꯤ, ꯑꯗꯨꯅ ꯃꯉꯣꯟꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯍꯪꯖꯤꯜꯂꯣꯏꯗꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯁꯨꯝꯅ ꯍꯥꯏꯒꯗꯕꯅꯤ, ꯏꯁ꯭ꯋꯔ, ꯅꯪꯗꯤ ꯏꯁ꯭ꯋꯔꯅꯤ, ꯅꯪꯗꯤ ꯑꯉꯛꯄꯅꯤ, ꯅꯪꯉꯣꯟꯗ ꯋꯥꯍꯪ ꯍꯪꯖꯔꯔꯣꯏ꯫ ꯅꯪꯅ ꯁꯟꯗꯣꯛꯅ ꯇꯥꯛꯄ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯅꯪꯒꯤ ꯋꯥꯁꯛꯄꯤꯕꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯍꯤꯡꯖꯔꯒꯦ꯫ 1 ꯀꯣꯔꯤꯟꯊꯤꯌꯥ 1:18 ꯏꯁ꯭ꯋꯔꯅ ꯁꯤꯖꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯔꯤꯕꯅꯣ? ꯑꯗꯨꯕꯨ ꯑꯁꯤꯡꯕꯁꯤꯡꯕꯨ ꯏꯀꯥꯏꯍꯟꯅꯕ ꯇꯥꯏꯕꯪꯄꯥꯟꯒꯤ ꯑꯄꯪꯕꯁꯤꯡꯕꯨ ꯏꯁ꯭ꯋꯔꯅ ꯈꯟꯗꯣꯛꯂꯦ, ꯑꯀꯟꯕꯁꯤꯡꯕꯨ ꯏꯀꯥꯏꯍꯟꯅꯕ ꯇꯥꯏꯕꯪꯄꯥꯟꯒꯤ ꯑꯁꯣꯟꯕꯁꯤꯡꯕꯨ ꯏꯁ꯭ꯋꯔꯅ ꯈꯟꯗꯣꯛꯂꯦ꯫ ꯏꯁ꯭ꯋꯔꯅ ꯁꯤꯖꯤꯟꯅꯗꯧꯕ ꯃꯥꯟꯗꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯏꯁ꯭ꯋꯔꯅ ꯁꯤꯖꯤꯟꯅꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯑꯃ ꯍꯥꯏꯔꯒꯗꯤ ꯃꯈꯣꯏꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯃꯈꯣꯏꯅ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯗꯨꯗ "ꯑꯣ ꯏꯁ꯭ꯋꯔ ꯊꯥꯒꯠꯆꯔꯤ, ꯏꯁ꯭ꯋꯔ ꯊꯥꯒꯠꯆꯔꯤ, ꯊꯥꯒꯠꯆꯔꯤ" ꯍꯥꯏꯕ ꯑꯗꯨꯝ ꯂꯩꯒꯅꯤ꯫ "ꯑꯣ ꯏꯁ꯭ꯋꯔ, ꯑꯩꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ, ꯑꯩꯕꯨ ꯄꯥꯡꯕꯤꯌꯨ, ꯑꯩꯕꯨ ꯄꯥꯡꯕꯤꯌꯨ" ꯍꯥꯏꯅ ꯅꯣꯡꯃꯗ ꯑꯩ ꯌꯥꯝꯅ ꯇꯣꯏꯅ ꯍꯥꯏꯖꯩ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ "ꯑꯣ ꯏꯁ꯭ꯋꯔ, ꯑꯩꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ" ꯍꯥꯏꯅ ꯍꯥꯏꯃꯟꯗꯨꯅ ꯑꯩꯁꯦ ꯉꯥꯎꯔꯕꯣꯏꯔꯦ ꯍꯥꯏꯅ ꯏꯊꯟꯇ ꯈꯟꯖꯩ, ꯑꯗꯨꯒ ꯑꯌꯥꯝꯕ ꯃꯇꯝꯗꯁꯨ "ꯏꯁ꯭ꯋꯔ ꯊꯥꯒꯠꯆꯔꯤ, ꯊꯥꯒꯠꯆꯔꯤ, ꯊꯥꯒꯠꯆꯔꯤ" ꯍꯥꯏꯅ ꯍꯥꯏꯖꯩ꯫ ꯃꯁꯤꯅꯤ ꯑꯩꯒ ꯏꯁ꯭ꯋꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ꯫ ꯁꯨꯛꯁꯣꯏ ꯁꯣꯏꯗꯕ ꯑꯗꯨꯕꯨ ꯀꯔꯝꯅ ꯁꯦꯝꯖꯤꯟꯒꯗꯧꯔꯤꯕꯅꯣ? ꯑꯃꯦꯟ꯫ ꯌꯥꯝꯅ ꯙꯔꯃ ꯆꯦꯟꯕꯒꯤ ꯋꯥꯐꯝ ꯅꯠꯇꯦ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔ ꯌꯥꯎꯗꯅ ꯑꯩ ꯀꯔꯤ ꯑꯃꯠꯇ ꯇꯧꯕ ꯉꯝꯗꯦ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯉꯤ꯫ ꯑꯩꯅ ꯈꯪꯉꯤ ꯍꯥꯏꯔꯤꯕꯁꯤ ꯏꯁ꯭ꯋꯔꯅꯁꯨ ꯈꯪꯉꯤ꯫ ꯑꯩꯅ ꯈꯪꯖꯔꯦ ꯃꯗꯨꯗꯤ ꯃꯊꯛꯇ ꯆꯠꯈꯤꯕ ꯑꯗꯨ ꯃꯈꯥꯗ ꯑꯃꯨꯛ ꯍꯟꯅ ꯊꯨꯅ ꯇꯥꯔꯛꯀꯅꯤ꯫ ꯐꯤꯚꯝ ꯑꯁꯤ ꯌꯧꯔꯛꯄꯗ ꯃꯇꯝ ꯌꯥꯝꯅ ꯆꯪꯈ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯑꯩ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯖꯒꯦ꯫ ꯑꯩꯅ ꯏꯁ꯭ꯋꯔꯒ ꯆꯨꯝꯅ ꯂꯩꯔꯝꯗ꯭ꯔꯕꯗꯤ
mahakna adum aibu sumthokpigani. Ishwardi Ishwarni. Mahakna tawba ngamdaba leite. Aduna mahakna leifam thokpa mafam aduda mahak leigani. Aikhoigi thamoi wakhalgi Singhashan aduda Ishwar amuk hanna leihansi. Aduga hanadagi henna mahakpu thazaminasi. Aigi wakhalda wahang ama hek lakpaga madugi wahang adu hangbagi mahutta karisu kaide Ishwar masi aina ngamgadawa mandrabasu nang afavani haibasidi aina thazai. Aina khanbada aikhoina wahang kaya ama hangbase lai fattaba harauramgani. Aidi Ishwarda wahang amatta hangjaningde. Aina haijaningbadi Ishwar aina nangbu thazai nangdi afavani. Sahi 19-18 gi mamangda ai cancer na narami. Sahi khudingi mammogram yengduna ai doctor da check up tawba chatlami. Aduga numit humni marini gi matungda ai hospital da achauba operation amagidamak chatlami. Karigino Ishwar karigino. Ainadi thazabagi matangda aduga anabasingda khut thamlaga haijabagi matangda aina tambiri. Aduga Ishwarna hairaklami ai madu taningde. Aina taningba adudi aina nangbu thazai nangdi afavani. Nangna ai nungsi haibasi ai thazai. Aduga nangna nungsiba amasung kaubiba misingi maphamda hiram khudingmak afavagidamak thoi haiba ai thazai. Hairiba wafamsing asi hanjin aina haijarami. Masina aigi operation adu maipakhanki. Masina aibu operation matungdasu phagathanki. Hapta ama ani khakta aigi meeting singdagi ai pothaki. Radiation chemotherapy amatta tawkhide. Cancer adu aingondagi mangki. Ishwarna aibu thaujanbiki. Aigi x-ray mammogram lawbibani pa adu khwaidagi henna heiba misak ama oirammi. Aduna madu yamna piklingaida khanghaubani. Madu natlamdragadi khudong thiningai oirambani. Maramdi madu yamna ka henna thuna sandokanba cancer ama oirami. Sahi amaga henna thengthana madu khanglamlagadi madu yamna sandoklamgadabani. Adubu Ishwarna aibu thaujanbiduna aibu kanbire. Adubu aina thagattuna leiramdragadi madu aina uramdabasu yai. Thagatsari Ishwar thagatsari. Aina hairibasi nakhoi kharanadi angaubani haina khalamba yai. Adubu aina hairibasi achumbani. Sahi kaya ama aina khalami madudi aingonda thokriba thaudoksin adu thoklamdragadi phagadabani. Adu oiramlagadi aigi punsi karam tauramgadage. Adubu chahi 3-4 gi mamangda misak amada aina aingonda thokiba thaudoksin adu thoklamdragadi phagadabani haina hek haibaga aigi ngaksamda nga maru panbagumna phauki. Madu karigino khangde. Adubu ai madu haujikti haidre. Maramdi tasengna hairabada thaudoksin aduna maram oiduna ai ngasidi henna fagatpa misak ama oire. Masi karamna oirakpano ai khangde. Adubu Ishwar afavani haibasidi ai thazai. Lai fatabanadi aikhoibu manghan takhannanaba sinbasing adu Ishwarna aikhoigi phananaba Ishwargi ningthau leibakki phamphamda phamnanaba amasung miyoi kayagi phamnanaba onthokpangami. Maramdi Ishwardi pangallaba Ishwarni. Aikhoi Ishwarbu yamna pikhangumsi. Ai karigumba khara haijage pazarake. Taibangpal asida fattaba thaudok kaya ama thokli ngasi. Aduga hairibasing asigi marak asida Ishwarbu thidoknaba hotnari. Aduga Ishwarbu thidokpa ngamdaba maramna makhoina tawningba mawongda tawraga. Aduga miyoibagi wakhallon gi makhaponna Ishwarga mari semnanaba hotnai. Masi hairabada mi singna aibu lanna khanba yai. Adubu madu aingonda karisu akaiba leite. Adubu evolution da thazaba haibasidi khwaidagi apangma wafamni. Discovery Medical Channel da ai kari yamna yengki.
ꯍꯛꯆꯥꯡ ꯀꯔꯝꯅ ꯑꯣꯏꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯄꯤꯛꯈ꯭ꯔꯕ ꯀꯌꯥꯠ ꯑꯃꯗ ꯍꯣꯔꯃꯣꯟ ꯈꯔꯈꯛ ꯋꯥꯠꯄ ꯅꯠꯇ꯭ꯔꯒ ꯍꯦꯟꯕꯗ ꯑꯁꯣꯏꯕ ꯌꯥꯎꯔꯛꯄ ꯑꯗꯨ ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏꯅꯤ ꯑꯩꯈꯣꯏꯗꯤ ꯑꯉꯛꯄ ꯐꯪꯅ ꯐꯖꯅ ꯏꯁ꯭ꯋꯔꯅ ꯁꯦꯝꯕꯤꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯊꯥ 3ꯗ ꯉꯥꯏꯔꯤꯕ ꯏꯁꯨꯅꯨꯄꯥ ꯑꯃ ꯂꯩ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯄꯤꯛꯄ ꯃꯈꯨꯠ ꯃꯁꯥ ꯃꯆꯤꯟ ꯈꯗꯥꯡꯅꯆꯤꯡꯕꯁꯤꯡ ꯑꯗꯨ ꯌꯦꯡꯉꯨꯕꯗ ꯅꯨꯡꯁꯤꯕꯅ ꯉꯛꯏ ꯑꯗꯨꯒ ꯃꯁꯤꯕꯨ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯑꯄꯤꯛꯄ ꯁꯦꯜ ꯑꯃ ꯁꯃꯨꯗ꯭ꯔꯗꯒꯤ ꯊꯣꯔꯛꯇꯨꯅ ꯑꯉꯛꯄꯅ ꯊꯜꯂꯕ ꯃꯤꯑꯣꯏꯕ ꯑꯁꯤ ꯀꯔꯝꯅ ꯑꯣꯏꯔꯛꯄꯅꯤ ꯍꯥꯏꯒꯗꯧꯔꯤꯕꯅꯣ ꯃꯁꯤ ꯃꯤꯁꯤꯡꯅ ꯀꯔꯤꯒꯤꯗꯃꯛꯇ ꯊꯥꯖꯔꯤꯕꯅꯣ ꯈꯪꯕ꯭ꯔꯥ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯏꯁ꯭ꯋꯔꯗ ꯊꯥꯖꯅꯤꯡꯗꯕꯅꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕ ꯑꯗꯨ ꯃꯈꯣꯏ ꯑꯗꯨꯝ ꯇꯧꯅꯤꯡꯏ ꯃꯤꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨꯗ ꯑꯗꯨꯝ ꯍꯤꯡꯂꯒ ꯏꯁ꯭ꯋꯔ ꯊꯥꯖꯕ ꯌꯥꯏ ꯍꯥꯏꯅ ꯍꯥꯏꯔꯒꯗꯤ ꯃꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯏꯁ꯭ꯋꯔ ꯊꯥꯖꯕ ꯑꯣꯏꯔꯛꯀꯗꯒꯦ ꯈꯟꯕꯗ ꯑꯩꯗꯤ ꯉꯛꯆꯩ ꯃꯤꯁꯤꯡꯅ ꯏꯁ꯭ꯋꯔꯗ ꯊꯥꯖꯅꯤꯡꯗꯦ ꯍꯥꯏꯕꯁꯤ ꯃꯔꯝꯗꯤ ꯃꯤ ꯀꯅꯥ ꯑꯃꯠꯇꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯄꯥꯜꯍꯟꯅꯤꯡꯗꯦ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯑꯄꯥꯝꯕ ꯃꯇꯝꯗ ꯍꯦꯛꯇ ꯇꯧꯅꯤꯡꯏ ꯑꯗꯨꯅꯅꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜꯁꯤꯡ ꯑꯁꯤ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯄꯤꯛ ꯊꯟꯅ ꯂꯩꯔꯤꯕꯁꯤ ꯃꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯁꯤꯡ ꯑꯗꯨ ꯇꯧꯕ ꯌꯥꯅꯅꯕ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯏꯕ ꯙꯔꯃꯁꯤꯡ ꯍꯧꯗꯣꯛꯅꯔꯤ ꯑꯗꯨꯕꯨ ꯕꯤꯆꯥꯔꯒꯤ ꯅꯨꯃꯤꯠ ꯑꯃ ꯂꯥꯛꯂꯦ ꯑꯗꯨꯒ ꯏꯁ꯭ꯋꯔꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯂꯦꯞꯀꯗꯧꯔꯤꯕꯅꯤ ꯏꯁ꯭ꯋꯔꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯂꯦꯞꯇꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯀꯔꯝꯅ ꯍꯤꯡꯈꯤꯕꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯔꯝ ꯄꯤꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯏꯁ꯭ꯋꯔꯅ ꯍꯤꯡꯍꯟꯅꯤꯡꯕ ꯃꯑꯣꯡ ꯑꯗꯨꯗ ꯍꯤꯡꯒꯗꯕꯅꯤ ꯍꯣꯏ ꯑꯩ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯐꯠꯇꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯛꯈꯤ ꯑꯗꯨꯕꯨ ꯑꯩ ꯃꯗꯨ ꯒ꯭ꯌꯥꯟ ꯇꯥꯈꯤꯗꯦ ꯑꯗꯨꯒ ꯑꯩꯕꯨ ꯊꯤꯅ ꯇꯧꯕꯤꯔꯛꯈꯤꯕ ꯃꯤꯁꯛ ꯑꯗꯨ ꯉꯥꯛꯄꯤꯕ ꯃꯊꯧ ꯇꯥꯈꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯑꯁꯤꯕꯗꯒꯤ ꯍꯤꯡꯒꯠꯍꯟꯈꯤꯕ ꯄꯥꯡꯒꯜ ꯑꯗꯨꯅ ꯑꯩꯕꯨ ꯀꯣꯝꯗꯒꯤ ꯆꯤꯡꯈꯠꯄꯤꯗꯨꯅ ꯑꯆꯥꯕ ꯃꯐꯝꯗ ꯊꯝꯕꯤꯔꯦ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯔꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯅꯠꯇ꯭ꯔꯒ ꯑꯉꯥꯡ ꯂꯩꯈꯤꯗꯕ ꯌꯥꯎꯔꯕꯗꯤ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯀꯔꯕꯥꯔꯗ ꯁꯦꯜ ꯈꯨꯗꯤꯡꯃꯛ ꯃꯥꯡꯈ꯭ꯔꯕꯁꯨ ꯅꯠꯇ꯭ꯔꯒ ꯅꯪꯕꯨ ꯃꯤꯅ ꯊꯤꯅ ꯇꯧꯕꯤꯔꯕ ꯑꯗꯨꯅ ꯅꯪꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯕꯁꯨ ꯅꯪꯅ ꯒ꯭ꯌꯥꯟ ꯇꯥꯒꯦ ꯍꯥꯏꯅꯁꯨ ꯈꯜꯂꯨꯅꯨ ꯏꯁ꯭ꯋꯔꯕꯨ ꯊꯥꯖꯧ ꯑꯗꯨꯒ ꯃꯗꯨꯒꯤ ꯑꯋꯥ ꯑꯅꯥꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀ ꯌꯥꯊꯣꯛꯃꯤꯟꯅꯧ ꯃꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪꯅ ꯍꯥꯏꯕ ꯉꯝꯒꯅꯤ ꯃꯗꯨꯗꯤ ꯃꯇꯝ ꯑꯃꯗ ꯑꯩ ꯏꯁ꯭ꯋꯔꯒꯤ ꯃꯇꯥꯡꯗꯇ ꯈꯛ ꯈꯪꯂꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯕꯨ ꯀꯣꯝꯗꯒꯤ ꯆꯤꯡꯈꯠꯄꯤꯕ ꯃꯍꯥꯛꯀꯤ ꯄꯥꯡꯒꯜ ꯑꯗꯨ ꯈꯪꯖꯔꯦ ꯃꯍꯥꯛꯄꯨ ꯈꯪꯕꯤꯌꯨ ꯃꯍꯥꯛꯄꯨ ꯇꯁꯦꯡꯅ ꯈꯪꯅꯤꯡꯕ ꯀꯅꯥ ꯌꯥꯎꯕꯒꯦ ꯏꯁ꯭ꯋꯔꯒꯤ ꯑꯐꯕ ꯑꯗꯨ ꯍꯛꯊꯦꯡꯅꯅ ꯈꯪꯕꯤꯌꯨ ꯅꯍꯥꯛꯄꯨ ꯅꯤꯡꯈꯥ ꯇꯝꯍꯟꯕꯤꯕ ꯃꯍꯥꯛꯀꯤ ꯄꯥꯡꯒꯜ ꯑꯗꯨꯕꯨ ꯈꯪꯕꯤꯌꯨ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯕ ꯃꯇꯝ ꯑꯁꯤ ꯁꯣꯏꯗꯅ ꯁ꯭ꯋꯔꯒ ꯆꯠꯄꯒꯤ ꯃꯇꯝ ꯑꯗꯨ ꯂꯥꯛꯂꯒꯅꯤ ꯁ꯭ꯋꯔꯒꯗꯗꯤ ꯄꯤ ꯇꯥꯕ ꯑꯋꯥ ꯑꯅꯥ ꯑꯃꯠꯇ ꯂꯩꯔꯔꯣꯏ ꯍꯥꯏꯅ ꯁꯥꯁꯇ꯭ꯔꯅ ꯍꯥꯏꯔꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯍꯥꯏꯒꯅꯤ ꯃꯗꯨꯗꯤ ꯍꯧꯖꯤꯛꯇꯤ ꯂꯣꯏꯔꯦ ꯑꯩꯗꯤ ꯑꯜꯐꯥ ꯑꯃꯁꯨꯡ ꯑꯣꯃꯦꯒꯥꯅꯤ ꯑꯍꯧꯕ ꯑꯃꯁꯨꯡ ꯑꯔꯣꯏꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯊꯥꯖꯔꯒ ꯂꯩꯔꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯅ ꯁꯔꯨꯛ ꯈꯔ ꯈꯛꯇꯪ ꯈꯪꯉꯤ ꯃꯄꯨꯡ ꯐꯥꯅ ꯑꯩꯈꯣꯏ ꯈꯪꯗꯦ ꯂꯩꯆꯤꯜ ꯊꯥꯡꯕ ꯃꯤꯡꯁꯦꯜ ꯑꯃꯗ ꯌꯥꯝꯅ ꯁꯦꯡꯅ ꯎꯗꯕꯒꯨꯝꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯎꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯈꯪꯕ ꯉꯝꯗꯕꯁꯤꯡ ꯑꯗꯨꯗ ꯄꯦꯟꯗꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯣꯏꯗꯕꯅꯤ ꯏꯁ꯭ꯋꯔ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯦꯛ ꯍꯪꯅꯤꯡꯂꯛꯄꯒ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯗꯣꯛꯎ ꯑꯩꯗꯤ ꯑꯜꯐꯥ ꯑꯃꯁꯨꯡ ꯑꯣꯃꯦꯒꯥꯅꯤ ꯑꯍꯧꯕ ꯑꯃꯁꯨꯡ ꯑꯔꯣꯏꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯊꯥꯖꯔꯒ ꯂꯩꯔꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯅ ꯁꯔꯨꯛ ꯈꯔ ꯈꯛꯇꯪ ꯈꯪꯉꯤ ꯃꯄꯨꯡ ꯐꯥꯅ ꯑꯩꯈꯣꯏ ꯈꯪꯗꯦ ꯂꯩꯆꯤꯜ ꯊꯥꯡꯕ ꯃꯤꯡꯁꯦꯜ ꯑꯃꯗ ꯌꯥꯝꯅ ꯁꯦꯡꯅ ꯎꯗꯕꯒꯨꯝꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯎꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯈꯪꯕ ꯉꯝꯗꯕꯁꯤꯡ ꯑꯗꯨꯗ ꯄꯦꯟꯗꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯣꯏꯗꯕꯅꯤ ꯏꯁ꯭ꯋꯔ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯦꯛ ꯍꯪꯅꯤꯡꯂꯛꯄꯒ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯗꯣꯛꯎ ꯍꯧꯖꯤꯛꯇꯤ ꯑꯅꯧꯕ ꯃꯦꯁꯦꯖ ꯑꯃ ꯂꯩꯔꯦ
ꯏꯁ꯭ꯋꯔ ꯑꯩ ꯅꯪꯕꯨ ꯊꯥꯖꯩ ꯑꯦꯃꯦꯟ ꯏꯁ꯭ꯋꯔꯕꯨ ꯊꯥꯒꯠꯁꯤ ꯅꯪꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗꯕ ꯐꯤꯚꯝ ꯑꯃꯗ ꯍꯦꯛ ꯂꯩꯕ ꯃꯇꯝꯗ ꯏꯁ꯭ꯋꯔꯗ ꯊꯥꯖꯕ ꯊꯝꯕꯤꯌꯨ ꯍꯥꯏꯅ ꯊꯧꯒꯠꯆꯅꯤꯡꯉꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯈꯪꯒꯦ ꯈꯟꯒꯅꯨ ꯆꯃꯝꯅꯕꯁꯨ ꯂꯩꯒꯅꯨ ꯃꯤꯗ ꯊꯥꯖꯕꯁꯨ ꯊꯝꯒꯅꯨ ꯏꯁ꯭ꯋꯔꯗ ꯊꯥꯖꯕ ꯊꯝꯃꯨ ꯑꯗꯨꯒ ꯏꯁ꯭ꯋꯔꯒꯤ ꯃꯐꯝꯗ ꯑꯔꯨꯕ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯊꯥꯖꯕꯤꯌꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯃꯑꯣꯡꯗ ꯇꯤꯆꯤꯡ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯅ ꯑꯣꯐꯔ ꯇꯧꯖꯔꯤ CD, DVD ꯅꯠꯇ꯭ꯔꯒ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛ ꯇꯧꯔꯤꯕꯅꯣ ꯃꯔꯝꯗꯤ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯅꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯍꯣꯡꯍꯟꯈꯤꯕ ꯑꯁꯤ ꯑꯗꯨꯒ ꯊꯋꯥꯏꯗ ꯃꯄꯥꯡꯒꯜ ꯀꯟꯅ ꯂꯩꯅꯅꯕ ꯃꯁꯤꯅ ꯊꯋꯥꯏꯒꯤ ꯆꯤꯟꯖꯥꯛꯅꯤ ꯅꯪ ꯊꯋꯥꯏꯗ ꯅꯄꯥꯡꯒꯜ ꯀꯜꯂꯒꯗꯤ ꯅꯪꯅ ꯑꯋꯥ ꯑꯅꯥ ꯈꯨꯗꯤꯡꯃꯛ ꯊꯦꯡꯅꯕ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯇꯥꯕꯤꯌꯨ ꯑꯗꯨꯒ ꯅꯪꯒ ꯏꯁ꯭ꯋꯔꯒ ꯂꯩꯃꯤꯟꯅꯕ ꯃꯔꯤ ꯑꯗꯨ ꯁꯦꯝꯒꯠꯄꯤꯌꯨ Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite mahakna akhoi bu phi moru adu khakta natana leidiba singna chinchak natana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org nasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite